The GK channel bu miyeng tabiriba pumnamakpu Gorbachov na ahamdamakta taramna okchari. Midyeng tabiriba pumnamakna aihapu pungning thawgatpiba oina video asibu like tawbiu, channel asibu subscribe tawbiu loinana mayam pumnamakna video asibu loiba phawbutang miyeng tabiu. Ngasigi video asi hojungagi mangoinana adomgi screen da uriba contest asigi matangda hena khangbinamagidmakta I button da piriba link natragana description da piriba mamangi episode number 5 pu miyeng tabiu. Ngasigi video asi matang asida haujarage. Ngasigi ahanba wahang asidi national calendar is based on A. Saka era, B. Bikrama era, C. Gregorian era, D. None of this. National calendar asi karamba irada based tawbano. Ahanbada Saka era, ani subada Bikrama era, ahum subada Gregorian era, mari subada athakta palibasing asi amatta natti. Ngasigi ani suba wahang asidi national flower is A. Rose, B. Sunflower, C. Lotus, D. Lily. National flower asi karambano. Ahanbada Rose, ani subada Sunflower, ahum subada Lotus, mari subada Lily. Ngasigi ahum suba wahang asidi what is green gold? A. Tea, B. Coffee, C. Gold, D. Rice. Green gold haibasi karamba posakno. Ahanbada tea, ani subada coffee, ahum subada gold, mari subada rice. Mathakta pankriba wahang ahum asigi adom-adomgi achumba paukhum adu mathangi numitki mudang wairam pung mari phawgi mamangda comment tawbiro. Haiba question ahum asigi achumba paukhum pibirakpa comment pibirakpa miyoi ama khangatcharaga mathangi video da mahaki ming adu laukthokchagani amasung haiba question ahum asigi achumba paukhum su mathangi video da haidokchagani. Loinana channel asida haiba video asi numit khudingi numidangi pung nipan tab matamda thadokcharakani. Mamangi video da hangjakhiba wahang ahum. Ahanbada the national flag of India was adopted on A. August 14, 1947, B. July 22, 1947, C. January 15, 1950, D. June 26, 1945. Hairiba wahang asigi achumba paukhumna B. July 22, 1947. Ani suba wahang da national anthem of India was written by A. Bankim Chandra Chatterjee, B. Rabindranath Tagore, C. Sardar Vallabhbhai Patel, D. H.R. Bachchan. Hairiba wahang asigi achumba paukhumna B. Rabindranath Tagore ni. Ahum suba wahang da the national song was written by A. Bankim Chandra Chatterjee, B. Rabindranath Tagore, C. Aurobindo Ghosh, D. Mahatma Gandhi. Hairiba wahang asigi achumba paukhumna A. Bankim Chandra Chatterjee ni. Loinana wahangsing sigi achumba paukhum pibirakpa miyoi adudi Gita Gurumayum Sharmani. Video asibu yengbiba amasung comment tawbibagidamak adombu thagatchari. Midyeng tabiriba pumnamakna video asibu like tawbiramu, share tawbiramu, loinana channel asibu su mapung phaba channel ama oinabagidamakta subscribe tawbiramu, loinana anauba video ama hek lakpaga khangnabagidamakta bell icon da nambiu. Midyeng tabiriba pumnamapu asigi oinadi kainanaba yathang nijari mathangi video da amuk thengnarasi mayam pumnamapu Gorbachov na amuk hanna thagatpa phongdokchari.